Imes Paodam Tabiriba Paipunapo Taram Noxabolena Kurumjari, Masiki Maru Pauda. Chief Minister N. Birena Paumi Singh, Chief Minister Hausil Giteng Bankard Nasi Yentokre. Rape Natragana Sexual Assault Toga Mari Lenana Appeal Togada Victim Gimaming Panbigano Haina SP Megachandana High Luenana Chandrayan 2 Nasi Mai Pakna Tagakre Mapunga Pau Pizari. In Kumja Lissingani Mapalgi, July Kulumdoi the Tokiba, Laibak Tiba Todo, Amada, Quairamban Katilda, Noina Panduna Lakidraba, Rabinagi Mapuroiba, Toksom, Jinglen Sanada, Masaga Chana Batabak Amagi, Manipur Chief Minister Nongthoman Birena, appointment letter Kusina Craig, Manipur Press Club the Pantopa, Paumi Singda, Chief Minister Gi Haksil Giteng Bang, CM HT card, Yentopagi Thoramda, Lakidrabi, Rabinagi Mapuroiba, appointment letter as he Kusina Kibani. Thoramaduda Chief Minister na haiki sel di leitaba labdamasida laying bada fibam luraba mapangi hospital da chataba yadaba singi damakta CM HT card asi pairaga laying bayanaba lengaga sina kanna honari hospital sing adudi Meghalaya Bangalore Gurgaon Guwahati Kolkata na chingba hospital singni Jennings da su special ward taraga nipal sana ba honari aikoina board karibasi Lamdamasida Ladiba, Miam Nuaina Nabani, Miam Gidamakta, Ikoi board plepani, Miam Gidamakta, Mai Ising Fangdaba, Lying Naba, Angang Sing School Chatpa, Namdaba, Chathanaba, Makalmaka, Mayama Yauna, Miam Gitabak, Tongnova Gidamakta, Miamna, Ikoi board Kahanbani, Miam Gidamakta, Center de Gilupak Road Kaya, Kaitarli Basi, Panghai Hibanate, Masi Miam Yaifanabani. CM Namakatana Haiki, Miamna. Aruba anaba natragana sel lejadaba miyamna khajitang narpa yelpada layeng bangam daduna ukhong tenda ngaraga mapi chadum jadum tadun leiba miyam adu ubadegi lengangna kumja english ngani taraga nipalda CM HT asi haudokhibani masida natana ayushman bharat na chingba tungan ba scheme kaya miyangi yaifanabagi damakta haudokhre masida natana manipur asi international market oigadore Masida Natana Malengi Lebak Nifuga Mangagi Visa Center Hangadore Masi Chayasigi Augustki Chaychat Mangada launch Togani Masida Yauriba Lebak Singdi USA, UK, Australia, Canada, Ireland, Russia, New Zealand, Georgia, Hong Kong, South Korea, Japan, South Africa, China, Turkey, Bangladesh, Malaysia, Asina Chimbani. High Belebak Sing Asigi Visa Lofomasi Manipurda Center Oigadoribani Aduna Chahi Ani Ahumasida Foreigner Masing Kwaidagi Hana Lagba State Ama Oregani. Aikoi Masel Gimarakta Pukchel Sengba Mi Yaramba Oram Labati Chapalam Gadavani Aduga Census Ibamatamda Lairaba Midi Amata Yarum de Aduga Sel Paiba Officer Roiba Mingakta Ming Pankalam Le Asigumlaba Pukcheng Sengdaba Miyamasi Ubada Lengangna CM HT card Asi Sabani Manipurda Pukchel Sengdaba Mina Henman Kibana Masi Chokot Pangamdabani Maduna Aikoi Pukchel Sengna Tobak Dominasi Matamaduda Lamdamasi Chokot Purakani Haina Chief Minister Namakatana Fundoki. Thoramaduda State Planning Board Deputy Chairman Sorokaibam Rajan Amasung All Manipur Working Journalist Union Amjugi President Bijoy Kaching Tabam Susawyaki. Aikoi Manipuri Singsi Aikoi sincere of the water. Simadi Sam the Sama Dumiana Sepo. We are not sincere. Aikoi Puksin Sempe. Puksil Sem we honor Magadi Pingasi, why the Sumana Wawe. New Yugi Sevato with the end. A hen was Seva. Asorana Taraba, like the Lara Systematic, the Henna, Sauga, Dharma. On the Masiki service said, Nasi, media is now support of Williver, government the extent of Williver, Sumaina, Makata, and Toy of the same, Adam Dobio, a queen of Supermenasu, Kodomitila, a queen of strength. Available
facility ꯑꯩꯈꯣꯏ ꯈꯨꯗꯛꯇ extend ꯇꯧꯅꯅꯕ ꯍꯣꯠꯅꯖꯒꯦ. Manipur State Cooperative Bank Limited ki ahumrak suba credit linkage program ngasi babu parada leiba CM Secretary ta pangthokre thoramasi manung channa khangatlaba tongan ba beneficiary singda Manipur gi Chief Minister N Birenna punna lupa crore ani ga lakh Yankai Nepal gi lising maudra gi senpham da loan sing khosenakre ngasi khangatlaba beneficiary singa se miyam gi numit amadi chingi lusing ba singi numita saruk yaba lakhiba applicant singni ngasi loan yentokhiba applicant sing adudi ngagi farm tawriba ngami kunthra Nepal masana masabu thabak pijariba applicant taruk amadi self help group chamaga yankai mangani loan yentokbagi thorom aduga mari leinana Manipur gi Chief Minister N Birenna phongdorkhibada hauji Manipur asi chawkhat lambi da changsilapaga iroinana ahongba kaya lakle lamdam asigi miyam ngasi di banamadi blockade ki wakal thadokuna magi sinphamda mai onselappadagi achauba ahongba ma purakpa ngamle tungi hauragliba mahiroi sing sembagi wakalon amadi lamdam asigi semit loan fagadhanaba wakalon da oina changsinaragle haiki Education Minister T.H. Radhishyamna haikre Bharati education system soibadagi Manipur yauna lebagasigi state ayambada mahiroi sing suicide tawi wafam asing asi North AOC da leiba Hotel Classic Royal Holda Directorate of University and Higher Education Manipur amadi Intellectual Forum na sinduna pangthokpa Draft National Education Policy 2019 khananenabagi thoromda athoiba mithunglengi warolda Radhishyamna phongdokhibani Minister Radhishyamna makha taraduna lebagasida awonba ma purakke harabadi education system hana semdoba darkar oi National Education Policy haibasi lebagasigi education policy gi mayol taktuna lebagasigi miyamna pamliba wakhalongi mayol adu takli aduga Manipur gi oina akhanghai intellectual singa saru yabiduna asigumlaba khananainaba sida mateng pangbiu haiki. We have to contribute, and we have to contribute to make the place where we live a better place. So that is why this policy, what we are discussing is, if there is, this document is a wonderful document. Everything is there. But how we can make it better? Always there is room to make it better. We have to consult whether it will be suitable for the state of Manipur, people of Manipur, whether it will be able to bring out the lion inside the young people. Imphal West District Superintendent K. Megachandran Hai ngarang July ki tang kunmathoi gi ayupung tara makhairom tabada nupi ama asiba hakchang chingmairong gi lei ingkhol ki cemetery dagi phangkhibaga loinana ngarang ayupung tara minini furom chatpada case ama Lamphel Police Station da lakhotki hariba case asigi manung channa IGP Zone 1 DIGP Ranks 1 amadi SP Imphal West na nupi aduna siraga leiram liba mafam aduda chatuna yengsinbaga loinana tongan ba tim khai doktona thi humagi thabak sathabada maran leiba mioi phagat bangam khre haina SP Imphal West ke Megachandran ngasi SP masagi office ki conference hall da paumi singo nabada phongdokre manu makha ta khibada nupi singda sathaba crime asi yamna lumna lobaga iroina na angamba thakta thabak paikhatli SP na media amadi lamdam asigi miyamna appeal Torokibadi kanagumba nupi ama rape natragana sexual assault torokpa matamda victim oiribi adugi maming panbigano amadi police na case ke hagi matangda investigation torokpada mateng pangbiyo amaromda angang sing amadi naha singna mobile sizinabana thohaningdeba thodok thokhale hainasu SP na phongdorakli case koi full effort thadaraga district ki leiriba araiba men power senior officer sing yauna kummaga field kummaga yam tienma matamda just within 14 hours mukta adum detect to pura aduga accused person to hard in mungdang pungtara ayuki pung 11 side da asi aduna forensic lakpaga pung amom hai side gi loiraga konara paduna koyi mungdang gi pung keno side gi taram hai side gi koi khangna me aduga Manipur Lenga ki Finance Department na semkhiba Manipur Service Revised Pay Rules 2019 ki mayokta Manipur da leiriba oja sing ya punba Joint Teachers Forum JTF na changshin ba khongjang bu sagatuna
Langmidong Higher Secondary School Langmidong gi oja sing nasu class lodabagi khongjang sangkhibada mahiroi singna lairik tamba phangjiba si phangan biyo lenga ka oja singa athubada yasinaba purakpiyo haiba dabida ngasi school asigi mahiroi singna Langmidong da rally ma chakre. All Manipur Aided School Employee Coordinating Committee ki Acting President L. Sundar Maitain Haikre English Singamo Chamapal Marifudagi Government Aided School ki employee singna hojik fawada Satra Guardian Singamadi Public Damakta Kathopa Galwenana Miyangi Damakta Lofam Thopa Thodang Loduna Lakli Adubu Manipur Government na Education da Priority Piduna School Fagadhan Se Haina Kanna Laurabasu Ching amasung tamgi apunba aided school chaunga marifu mangagi employees singi fibam onthokpa fibam amada leide wafam asinga se press club ta paumisunga unabagi thoramda Sundar Maitaina phongdokhibani mana makha taraduna government gi employee khudingmak anauba revised pay 6-7 pay chana hankhrabasu government aided school gi employees singi oinadi matamatamgi government na piba ROP pikraba scale gi pay da piri English ngani tara taretagi hauraga ngasi fawada ahangba post amata mention bitri masina maram oiraga employees amadi school management da chauna akaiba pire state government na aided school gi employees singi awaba sing konganaba honabaga loinana tolop hengat pinanaba honagadabani maduna trabadi akan bukhongjam kaya sangsilagani hai matam sana sahi kya yung mangbi koina ROP 2010 implement to binanaba sarkara yang Karena taksin nuna laksa bani adu bukusi pawada koi ki mari le nebo khale se pending da lady somna nakala marum dana adu 7 pay commission ROP 2019 amu thokse lakpa sida koi da hena koi khawsaw na ba amus chamam na ba adu ma wakham ma lai Lamlai Higher Secondary School gi award pauja sing hapio infrastructure semat pio haibada bitoduna school asigi mairoi sing ngasi school gate mamangda wakat mi famfam duna protest okre kongjang asi Lamlai Higher Secondary School Students Union amadi All Manipur Students Union amsu anina sinduna sathakibani ngasi kongjang da saryakiba mahiroi amana phongdorakpada English ngani taraga Nepal da lengana upgrade tokraba school ase ojamata hapidre school gi laboratory desks amadi benches laitri hiramasi matang de school gi students union na education director unaruba su laikre adubu ngasi phawda mari leinaba authority na miyeng amata changbidre chaliba tha July manungda mari leinaba authority na positive response pibidrabadi makhal makha kya gi khongjang changsilagani haiki Si phawda education minister masung education director na pagi school na sibo nongta miyeng changbide nong school gi khoi bairo singna school gi education director ki manak ta sapaya kya sa sarure mamang se hi August hari adu banga si phaw thabi lakte adu ki maramda tawda protest ni gari gumba thuba hata ki July ki tasbuk ki mungda thabi lakta ba tarabati khoi ki loba haskin gi student singna lepla ki na makha kya gi Minor Irrigation Department ki employees singi thamapal gi ROP 2010 pay area pithoktana leiribagi mayokta ngasi All Manipur Minor Irrigation Department Employee Association asinduna department asigi Lamphel da leiba office campus da wakat mi pham duna protest tawkre wakat mi pham adu da sarvya khiba association gi general secretary Balesor na phongdorakpada thamapal gi pay amadi pithokpiyo haibagi demand torokpa numit kunthani sure Association asina pikiba ultimatum lakliba tang kunmari phawgi manungda pangthokpidaba taragadi khongjang sangsilagani haiki waman madi khang pangkhaido lalakpa tanja ama oirabanina ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯊꯩ ꯂꯧꯈꯣꯡꯒꯤ ꯀꯩꯒꯤ ꯀꯨꯝꯊꯣꯛꯆꯔꯝꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯁꯤꯟꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯍꯜꯂꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯂꯔꯤꯗ ꯁꯨꯃꯥꯏꯅ ꯑꯋꯥꯠꯄ ꯂꯩꯍꯟꯕꯁꯦ ꯃꯁꯤ ꯈꯥꯡꯕ ꯉꯝꯃꯔꯣꯏ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ ꯑꯣꯏꯅ ꯆꯠꯊꯖꯔꯒꯦ ꯍꯥꯏꯗꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯍꯥꯏꯖꯕ ꯑꯃꯗꯤ ꯉꯁꯤꯃꯛ ꯁꯤꯟꯗꯧꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯦꯡꯕ ꯄꯤꯛꯈ꯭ꯔꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯒꯤ ꯇ꯭ꯔꯦꯅꯤꯡꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯂꯩꯖꯕꯅꯤ Manipur ki border town ama wariba More ki bazar area yauna Indo Myanmar friendship gate number 2 da traffic jam toina thokli traffic jam thokli basi bazar area sida lambi ki matai da gari singna mafam chaba yengdana khamning ba mawungda khamba sina traffic jam thokpagi chang wangkhalakli nakalamaromda Indo Myanmar friendship gate number 2 ki lambi asida su niyom chumna gari sing khamdaba lambi ki nakalani da gari macha sing khamliba amadi footpath mathakta Myanmar ki miyoi kharana
ꯄꯣꯠ ꯆꯩ ꯌꯣꯟꯁꯤꯟꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯏꯅ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯄꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯍꯟꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯒꯦꯠ ꯅꯝꯕꯔ 2 ꯂꯝꯕꯤ ꯑꯁꯤꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯇꯣꯏꯅ ꯊꯣꯛꯄꯅ ꯄ꯭ꯔꯖꯥꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯀꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ ꯊꯥꯗ ꯇꯦꯡꯅꯧꯄꯜꯒꯤ SP ꯌꯥꯎꯅ ꯑꯇꯩ ꯑꯣꯐꯤꯁꯔꯁꯤꯡꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯒꯥꯔꯤꯁꯤꯡ ꯈꯥꯝꯍꯟꯗꯨꯅ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯇꯅꯕ ꯌꯦꯡꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯒꯦꯠ ꯅꯝꯕꯔ 2 ꯑꯁꯤꯗ ꯃꯣꯔꯦ ꯄꯨꯂꯤꯁꯀꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ 2-3 ꯊꯝꯗꯨꯅ ꯃꯇꯝ ꯈꯔ नियम चुमना गारीसिंग खामहंदुना प्रजासिंगना चथोक चसिन तौबदा यामना नुंगाइरमी अदुबु हौजिक्ति पुलिस पर्सनल अमा खक्तना मथौ तौबा उरी लोइनाना ngasi lambi asida nakalanida gari machasing नियम चुमना गारी खामखिद्रे अमदि म्यांमार gi mioi kharana su footpath mathakta potsai yonsinदुना maning tamduna leini masi mari leinabasingna amok yengsinbina naba praja singna pamle हौजिक लमदम असिदा लेरिबा पॉलिटिकल क्राइसिस की मतंग पाउमी सिंग उनबगी मिफम अमा ngasi मणिपुर प्रेस क्लब ता योगिनिटी सोसाइटी मणिपुर न सिंदुना पांगथोखरे पाउमी सिंग उनबादुदा योगिनिटी सोसाइटी मणिपुर की प्रेसिडेंट MC बिनोना फोंदोरखिबदा मणिपुर की गवर्नमेंट असी अतै स्टेट गवर्नमेंट सिंग येंगनबदा यामना फबा गवर्नमेंट अमा ओइरे अदुगा इंडिया की अफबा CM सिंग की मनुंगदा मणिपुर की CM सु अहुम सुबा पोजीशन ताखिबा लेख्रे हौजिक फमुनबा मानबा क्राइसिस थोलिबा सिना मियामदा अकाइब कया पीरे असिगुंबा क्राइसिस असि अथुबदा यंगसेनबियो हाइकी तारिबा हिंदी की खबर पाजरीबा प्रजा कोई जो खनबियो अकोइने करी खलंगदगे जो खबर खनबिरा कांदा मरमदि कैनोरगा अकोइ मयामसे प्रजा ने अकोइ जो मतम मतम गोइना लेबार से मयावरी बनी अकोइ सेंटिमेंट जो खनबिरगा डिसेंडेंट बो एरजनो नत्रगे हैबे मरि लेगा बो एजनो तौरिसे कोई मदल लसन पिरो नंग ताबा सोल्यूशन नंग पिरो अकोइ ओइनदि एज ए सिटीजन गवर्नमेंट इज पेन दबा मत लेजे श्री हरिकोटादगी ngasi चंद्रयान 2 माइ पांगना थागतख्रे थागी खंगनद्रिबा सरुकसिंग थिगतनाबगी दमकता माइ पांगना इंडिया की ऑर्बिटर लैंडर अमसुंग रोवर 1 ओइरिबा चंद्रयान 2 अतियादा थागतख्रे शक्ति लेरबा बूस्टर GSLV Mark 3 ना नुमिजुंग मतुंग पुंग 2 मिनिट 9 तारकपदा चंद्रयान 2 पुखतखि अहोबा मखोलगा लोइनाना सतीश धावन स्पेस सेंटर दगी अतियादा थागतखि मिनिटा तरुकी मनुंगदा इलिप्टिकल ऑर्बिट यौखी अदुगा थागी मिना यौसिंद्रिबा मफमसु थिजिन्नबगी दमकता इसरो की साइंटिस्ट सिंगना सिजिन्ननबा थागी साउथ पोल मनाकता चंद्रयान 2 थमनबगी पांदम थमखि थादा सॉफ्ट लैंडिंग तौहनबा लेबाक सिंगी मनुंगदा इंडियाना मरीसुबा ओइरे इसरो की चेयरमैन डॉक्टर के सिबाना हाइखिबदा मिशन अदु माइ पांगननबा साइंटिस्ट सिंगना अरुबा थबक 15 पांगथोकनी चंद्रयान 2 ना थिजिनगदबा सिंगी मनुंगदा मागी लेबाकता यावरिबा माइनरोलॉजी अमसुंग केमिकल कंपोजिशन यावरी प्रेसिडेंट रामनाथ कोविंद वाइस प्रेसिडेंट M वेंकैया नायडू अमसुंग प्राइम मिनिस्टर नरेंद्र मोदी ना इसरो की टीम दा हराव नुंगाइबा फोंदोखरे होम मिनिस्टर अमित शाह ना सो इसरो की साइंटिस्ट सिंग दा हराव नुंगाइबा फोंदोखि बांग्लादेश पु निंग तमहन्ना बहोनबदा थौदांग लौखिबा लिबरेशन वार फाइटर सिंगी मचा मसु लिसिंग तरादा इंडिया गवर्नमेंट ना चाही मंगा स्कॉलरशिप पिगदौरी नूतन इंडिया बांग्लादेश मैत्री मुक्ति जोधा संतन स्कॉलरशिप स्कीम की मखादा मुक्ति जोधी हाइना खंगनबा बांग्लादेश की निंगतम लानी सिंगी मचा मसु सिंगना स्कॉलरशिप असे इंग्लिश सिंगनी तरागनी पालदगी महिरोय लिसिंग अमा पीबा हौख्रबनी हाइरी अंडर ग्रेजुएट की महिरोय सिंगा तका लिसिंग यांखै अदुगा हायर सेकेंडरी की महिरोय सिंगा तका लिसिंग कोन चाही की ओइना फंगने स्कॉलरशिप असी चाही मंगा की ओइना पिगदबनी हाइरी महिरोय सिंग खनबगी थबकना बांग्लादेश गवर्नमेंट ना तौगनी हाइना ढाका दा लेबा इंडिया की हाई कमीशन ना हाइकी अरोइबदा मरोइबा पाउ उमहना पिजरी चीफ मिनिस्टर N Biren ना पाउमी सिंग दा चीफ मिनिस्टर की हक्सेल की टेंगबांग कार्ड ngasi येंथोखरे रेप नत्रगना सेक्सुअल एजोल्ट तौबगा मरी लेनना अपील तौबदा विक्टिम की ममिंग पनबिगनु हाइना SP मेगचंद्रना हाइख्रे लोइनना चंद्रयान 2 ngasi माइ पाकना थागतख्रे ngasi दमक्तरी इमेज पाउदम लोइसिनजरी म्याम बुमहना खुरुमजरी